Bethany Diaspora Church ki nungsizarbai chilin housing Prabhu Jesu Christ ki mingda nungsibig salam pizari ngasi October gitang kuntaruk 2025 ngasi numida sigi damakta aikoina James chapter 1 verses 9 to 11 nasi pagani Ishor na ikoi bunung sibiba loina biba achaba matampi biba mahaki wahai paraga amaga pukning thokat minabagi matampi na biba sige damak tasu Ishor bu thagat minasi Ichiri now sing Apostle James na iriba chithi ase ikoi na paba matamda yamna chamna laina ikoi na bahap taba yaba maong da kaya marum ibi masida aikoina munna yengba matamda aikoi gidamakta yamna khanthaningai oiba yamna luba amadi phajaba waron kayasu Apostle James na ibiri masi aikoi munna taminaraga masi aikoi khangnanaba bhaptanaraba hotnaminasi ngasi aikoina masigi phongdokchariba text asidagi maroina aikoi yenggadabasi glory in his exaltation haibani Ishorda aikoi karam haina haraojagani haibasi aikoina yengsi text asi aina Manipuri gi Bible da ahanbada pathokchage tonthaba ichil inaw adubu Wangkhathanbibada Mahakna Haraojasanu ina khunba ichin inaw aduna tonthabada Haraojasanu maramdi ina khunba mi adu napigi mapangumna mangkhigani maramdi numitna akanba maisaga loinana thoglai aduga napi adu khuithahalli aduga madugi mapal adu keli aduga madugi phajaba saktam adu mangi matau adugumna ina khunba mi adusu mahakki honajaba aduda mangani ichili nausing aikoina prithvi si yengba matamda asuki matik tokai taba aduga khenaba asi aduki matik lai the world is truly divided ekoina yengba matamda nakanamada lairaba sing lai yamna sakti leijadaba otnai biba kangbu aduga rich powerful oiba yamna sakti leiba yamna sanga chauna leiba asmaina aikoina prithvi sida yengba matamda punsi mioibagi punsi sida khenabasi asukimati aikoina uba phangi rich and poor huge divide asi asukimati chauna khenabasi aikoina uba phangi ani ase aikoina munna yengba matamda lairabasingna inak khuningba adubu inakti khunba ngamdaba makhoigi awaba mayam asi lairabasi dagi tholaknanaba pambai kayama sijinaduna hotnaduna mayam asi chattuna lai mi kharana lottery kakpa yam thuna hekta paisa pairaknaba ina khunba mi oiraknaba kharana tongan balambida aronba chumdaba kayadasu honaduna asmaina ina khunba paisa paiba adu oiningi aduga ina khunba singna makoigi lanthum aduda tauduna makoina yamna kari haigani aning ba apam ba
ꯀꯌꯥꯗ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯣꯀꯁ ꯑꯁꯤ ꯃꯥꯡꯍꯜꯂꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯊꯤꯗꯕꯤꯗ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯔꯣꯏꯕꯗ ꯊꯋꯥꯏꯒꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯁꯜꯂꯤ spiritual death ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯦꯛꯁ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯂꯤꯕ ꯑꯗꯨꯗ ꯑꯄꯣꯁꯇꯜ ꯖꯦꯝꯁꯅ ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯑꯁꯤ ꯏꯕꯤꯕꯅꯤ lowly brother ꯇꯣꯟꯊꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤ ꯍꯥꯏ ꯇꯣꯟꯊꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯕꯨ ꯋꯥꯡꯈꯠꯍꯟꯕꯤꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯖꯁꯅꯨ ꯍꯥꯏꯕꯅꯤ ꯑꯄꯣꯁꯇꯜ ꯖꯦꯝꯁꯅ ꯄꯤꯔꯤꯕ ꯄꯔꯁꯄꯦꯛꯇꯤꯞ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ it's a spiritual perspective biblical perspective ꯑꯣꯏꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯥꯛꯅ ꯎꯕ ꯈꯪꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯑꯩꯈꯣꯏꯅ Luke chapter 6 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ blessed are the poor ꯍꯥꯏꯕꯅꯤ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯑꯗꯨꯒ blessed are those who are hungry ꯆꯥꯛ ꯂꯥꯝꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ Luke chapter 6 ꯑꯁꯤꯗ ꯄꯥꯕ ꯀꯥꯟꯗ ꯎꯕ ꯐꯪꯏ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅꯅꯕꯒꯤꯗꯃꯛꯇ Luke chapter 6ꯒꯤ verse 20 ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯏꯕꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯈꯤ ꯂꯥꯏꯔꯕ ꯅꯈꯣꯏ ꯌꯥꯏꯐꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯅꯈꯣꯏꯒꯤꯅꯤ ꯂꯥꯏꯔꯕꯁꯤꯡ ꯀꯔꯝꯍꯥꯏꯅ ꯌꯥꯏꯐꯕ ꯍꯥꯏꯅ ꯀꯧꯕ ꯌꯥꯕꯅꯣ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯕꯁꯤꯡꯅ ꯍꯔꯥꯎꯕ ꯌꯥꯒꯗꯕꯅꯣ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯣꯏꯊꯣꯛꯇꯕ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯨꯡꯗ꯭ꯔꯕꯅꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯉꯝꯗ꯭ꯔꯕ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯉꯝꯗꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯟꯊꯅ ꯃꯤꯅ ꯌꯦꯡꯕꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯍꯔꯥꯎꯖꯒꯅꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯅ ꯍꯔꯥꯎꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯅ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯃꯛꯄꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯕꯤꯕ ꯑꯁꯤꯒꯨꯝꯅ ꯕꯤꯕ꯭ꯂꯤꯀꯦꯜ ꯑꯣꯏꯕ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯁꯤꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯍꯔꯥꯎꯖꯅꯤꯡꯉꯥꯏ ꯃꯔꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ So how does a poor person glory? ꯀꯔꯝꯍꯥꯏꯅ ꯃꯥ ꯍꯔꯥꯎꯖꯒꯅꯤ ꯀꯗꯥꯏꯗ ꯃꯥꯒꯤ ꯍꯔꯥꯎꯐꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯆꯥꯎꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯔꯥꯎꯖꯒꯗꯕꯁꯦ ꯀꯔꯤꯗ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯋꯥꯡꯈꯠꯍꯟꯕꯤꯕꯗ ꯍꯥꯏꯕꯅꯤ glory exaltation ꯏꯁꯣꯔꯅ ꯋꯥꯡꯈꯠꯍꯟꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯖꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯍꯔꯥꯎꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ greatly ꯆꯥꯎꯅ ꯍꯔꯥꯎꯕ ꯑꯗꯨꯕꯨꯅꯤ Luke chapter 4 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯔꯕꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯈꯪꯕ ꯉꯝꯒꯅꯤ Luke chapter 4ꯒꯤ verse 18 ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯊꯣꯛꯁꯤ Gospel of Luke chapter 4 verse 18 ꯗ ꯁꯨꯃꯥꯏꯅ ꯍꯥꯏ Jehovahꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯏꯊꯛꯇ ꯂꯩ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯏꯔꯕꯁꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯕ ꯊꯥꯎ ꯍꯩꯕꯤꯔꯦ ꯊꯃꯣꯏ ꯀꯥꯏꯔꯕꯁꯤꯡꯕꯨ ꯐꯍꯟꯅꯅꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯁꯤꯡꯕꯨ ꯊꯥꯗꯣꯛꯅꯕ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡꯕꯨ ꯎꯍꯟꯅꯕ ꯑꯣꯠ ꯅꯩꯕꯤꯔꯕꯁꯤꯡꯕꯨ ꯃꯅꯤꯡ ꯇꯝꯍꯟꯅꯕ ꯃꯍꯥꯛꯅ
aibu thare hebani masida Jehovah gi thawai aigi ithakta lei haibasi kanada no haiba kanda Prabhu Jesus Christa buni Messiah gi Prabhu Jesus Christa gi ministry ase aikhoi ni yengba kanda lai rabasing gi mathakta maphamda makoibu Mahakna minister tauba makoigi maphamda Prabhu Jesus Christa na thabak tauba asi yawi haibasi ekhoi na uba phange preach to the poor haibani lai rabasingda masigi pau asi sandok piba aduna Luke chapter 6 verse 20 aduga Luke chapter 4 verse 18 amadi James ki chapter 1 verse 9 asi combine tauraga punsallaga ekhoi na paba matamda lai rabasingna chauna harau jagadabani haibasi masigi paukhum asi ekhoi na uba phangmani maram asi ekhoi na uba phangmani aduna lai rabasingna karida makhoi na harau jagadabano haiba kanda magi chaningai thakningai leitabaduda nate magi awabaduda nate mina mabu hantana yengbiba onai biba aduda nate adumakpu lairaba ama oirabasu ishorna lairaba singi damakta taubiba khangbiba ubiba aduda harau jagadabani wangkhathanbiba ishorna wangkhathanbiba aduda harau jagadabani haibani chilinau sing aduna aikoina munna masi khanba matamda Prabhu Jesus Christa na lairaba singi maphamda asigumlaba nungairaba wapau asi sandokpiduna lomanaidaba punsi Ishorgi ningthau leibaki afaba wapau tahanbiduna makoigi marakta Jesus Christa na chauna thabak taubiba matamda lairaba amana magi kanasu leijadraba misak aduna Ishorgi nungsibadu uraga Ishorna taubibadu uraga thajaba aduna respond tawrapa matamda paukhum adu piba matamda mahaki damakta kari lei salvation aran khobam adu mahakna phangjagani Ishorgi ningthau leiba adu magi oigani haibani Luke chapter 6 ki verse 20 du da ikoina pabada aduna lairaba singna Ishorbu lausallaga Ishorgi macha oirakpa matamda Ishorna makoibu macha oina lausan khraba matamda sarga leibaki mi oikraba matamda Ishorgi imungdugi mi sing oiba matamda makoigi damakta haraubasi adukki matik ngam kai leitana chauna haraupam lei haibasi ekhoi nu uba phangi chilinau sing maduda makhoi harau jagadabani Ishorna makoibu wangkhathanbiba haiba asi hojiki ekhoina pathokliba Luke chapter 6 verse 20 Luke chapter 4 verse 18 asida lei haibasi ekhoina khangi aduna isilinau sing ekoi lairare haina pukning hanthagadaba nate ekoi se leitre lairare ekoi karimta tawba ngamdre ekoi gi damakta kanasu leitre ekoi bu mina hanthana yengbire usit pidre nokna bire haina ekoi pukning kairaga thamoi kairaga ekoi pukning sokna leigadaba nate harau jagadabani maramdi karino Ishorna ekoi bu ningsingbi Ishorna ekoi gi damakta khanbiri haibasi ekoi khangadabani chilinau sing aduna Ishorna ekoi gi damakta asukki matik tawbiri ba mayam asi khallaga ngasi Ishorbu ekoi na lausallaga ekoi gi thamoi asi ekoi na hangdoklaga Ishorbu ekoi na lausallaga Ishorgi macha oirapa matamda ekoi gi damakta asukki matik harauningai maramsi chauna lei haibasi ekoi ningsingsi ekoi yai phabani maramdi Ishorgi macha oihanbire loinana ani subada ina khunba amana kari tawgani haiba kanda ina khunba ichil inau aduna ton thabada
haraojasanu. Maramdi inak khunba mi adu napigi mapangumna mangkhigani hai. Ichil inausing. Inak khunba asisu yamna phai. Inak khunbada karisu problem laite. Adumakpu luribadi karino haiba kanda. Inak khunba ama oiba matamda ton thaba haiba se yamna lui. Inak khunba amana noluk chaba adugumba punsi asi magi punsi da uba phangba si yamna lui. Laite haiba nate. Inak khunba yamna humble oiba yamna ton thana laiba yamna kari haigani humble oiba mayam amasu lai. Christian gi marakta aikoi gi thajabada ichinna oiriba ina khunba mayam gi marakta aikoi nu uba phangi. Adumakpu masi yamna araibadi nate haibasi aikoina ngasi aikoina hingliba prithibi asida laiminariba mayam asida aikoina yengba kanda uba phangbani. Bible dasu masigi example asi aikoina uba phangi. Noma Prabhu Jesu Christana thengnakiba yamna naha oiba ina khunba luching purel ama thengnaki aduda hojiki hairiba naha sina Jesu Christa ngonda changjaraga ai nangi tung inge ai angang oiringai dagi karisu phattaba taude laining duna achumba tawduna lairaba singbu pangduna asmaina ai lai haina mahak masa mathanta bu thagat saduna Jesu Christa ngonda lakpa matamda Jesuna mahak pu thagat li. Well done yam phai. Adumakpu Jesuna kari hai nangna hujik leiriba sampati lanthum khuding mak adu yon thok laga lairaba singda loinamak pithok laga lairaba amagumna adugumba stage aduda level aduda leirakanda lao aigi tung ilo haibani. Adu hek haiba matamda hujiki hairiba ina khunba naha asina yamna thamoi kaina mafam adudagi mahak halami. Ichilinaw sing ina khunba ama oina leiraga aina chaning ba charaga tauning ba toraga chaning ba chatpa ngamlaga sening ba setpa ngamlaga nungaina leiramba punsi asina lairaba ama ugumna leirakpa haibasidi yamna ikaini ngaini yamna nungaitaba yamna waba khanbada masi yamna luraba adugumba phibam amani. Ichilinaw sing aikoina masida yengba kanda hujiki wari aduda laina khanbagi wani aikoi gi punsida masi thokpa tarabadi aina ina khunba oiraga Jesu gi tungina nabagi damakta aran khubam phangnanabagi damakta aigi leijaba khuding makasi aina thadokpa haibasidi yamna lurabani. Ichilinaw sing aduna Jesuna kari hai ina khunba amana sarga leibak changadabasi asuke matik lui haina mahakki sebok sing aduda taklami. Ichilinaw sing ina khunba amana Ishorga ningthau leibak adu phangge hairabadi loma naidaba punsi aran khubam adu phangge hairabadi mahak nonjaba Ishorgi mafamda nonjaba noluk chaba darkar oi. Aduga mahak humiliation gi level aduda mahak lakpa tai. Ngasai gi lairaba singbumina hantana yengba nokna biba adugi level aduda mahak su lakpa tai haibani. Ichilinaw sing masi yamna luba wafam amani.
ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄꯣꯡꯊꯣꯛꯇꯨꯅ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤ ꯑꯩꯗꯤ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯌꯥꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯄꯣꯁꯇꯜ ꯖꯦꯝꯁꯅ ꯃꯁꯤꯗ ꯍꯥꯏꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯕꯁꯨ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯥꯄꯤꯒꯨꯝꯅ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯂꯣꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯨꯗ ꯑꯩꯒꯤ ꯄꯩꯁꯥꯅ ꯑꯩꯒꯤ ꯂꯟ ꯊꯨꯝꯅ ꯑꯩꯕꯨ ꯄꯨꯁꯟꯕꯤꯕ ꯉꯝꯂꯣꯏ ꯃꯁꯤꯅꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯝꯕꯜ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯒꯨꯝꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩ ꯆꯪꯖꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯌꯤꯁꯨꯕꯨ ꯂꯧꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯗꯨꯒ ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯒꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯍꯅꯨꯔꯛꯀꯅꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯀꯅꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈꯤꯒꯅꯤ ꯉꯁꯥꯏꯒꯤ ꯅꯥꯄꯤꯒꯨꯝꯅ ꯂꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯦꯛꯀ꯭ꯂꯦꯁꯤꯌꯥꯁꯇꯤꯁꯇ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ vanity of vanity all is vanity 하이버니 고딩막시 아렘바니 아렘바 ꯈꯛꯇꯅꯤ 하이버니 ꯑꯗꯨꯅ ngasi ꯑꯩꯈꯣꯏꯅ masi yenglaga ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯒꯗꯕ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯒꯗꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯑꯗꯨꯗ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯧꯕꯤꯕ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯒ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯏꯕꯁꯤ ꯑꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯇꯩ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯍꯧꯗꯅ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯡꯈꯤꯒꯅꯤ ꯂꯣꯏꯅ ꯇꯨꯝꯈꯤꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ aduna if he wants salvation inakunba amana ira aran kupam pamba tarabadi phangning labadi he has to come to his humiliation ikai hangoiba laitana mina aibu karmaina hairakani mina aibu kari oina ugani mina aibu nonagani haitigani aibu usipiroi hairaga aikoi kiraga madu thadokpa ngamdragadi ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯂꯣꯏ ꯁꯔꯒ ꯂꯩꯕꯥꯛꯇꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯂꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯨ ꯊꯥꯗꯣꯛꯂꯒ ꯏꯀꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯇꯥꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯂꯦꯚꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯕ ꯑꯗꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯔꯥꯎꯕ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯗꯨꯗ ꯅꯠꯇꯕꯤꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯇꯧꯕꯤꯈꯤꯕ ꯊꯕꯛꯁꯤꯡꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯕꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯖꯕ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ
verse 10 da ina khunba ichil inau aduna ton thabada haraojasanu haibani ton thabada not in the riches magi leizariba senthumgi aduga sampati gi magi ina khunba aduda natabida ton thabada haraojasanu haye masi yamna maru oi anauba chauthuk chaba anauba lambi gi harauba adu ma phangba darkar oi ichilinau sing aduna masigi aikoina pathokliba text asida yengba kanda lairaba singnasu aikoi pukning hantaroisi aikoi kari isu oidre aikoi gi hing punsi ase kanadre haina pukning piklaga laigadaba nate aikoi harau jagadabani maruaina thaja khraba ichilinau sing lairabasu aikoi ishwar gi machani ishwar na aikoi bu nungsibiri ishwar na aikoi bu kaude masida aikoi harau jagadabani aikoi sarga leibak ki mi sing aikoi ishwar gi macha sing harau basi matik chauna yamna chauna aikoi harau jagadabani aduga ina khunba singnasu aikoina awaba taba matamda aikoi krista gi damakta kadigumba khuding mak thadok laga aikoi bu yamna hanthabada taba matamda lairabasu aikoi maduda harau jagadabani aikoi gi ina khunba duda na te chilenau sing aduna ngasi aikoi da pukning thokat chaningba wafam adudi our glory is in the Lord aikoi gi harau jaba aikoi gi chauthok jaba se prabhu jisu krista da oigadabani jisu krista asi aikoi gi punsi gi center oiba darkar oye aduga mangon da aikoi chauthok jagadabani harau jagadabani maramdi mahakna aikoi bo aran kubam pibibani mangon da yamna nolukna changjabasing mahakpu lawsin basing makoi gi ina khunbada chauthokpa nataba yamna bigna ishorgi mafamda jisugi mafamda changjarakpa mising adu makoi gi damakta harau ningai silai makoi gi harau basi Jesus Christ da thajaba asida harau jagadabani Christ Jesus must be the center of our lives aikoi gi punsida Prabhu Jesus Christ natana mangonda natana atopada aikoi karisu harau janingai atai leite haibase aikoi ningsingadabani aduna ichilinau sing aikoi masi kauroisi aikoi isorda harausi Prabhu Jesus Christ da aikoi yamna chauna harauraga maduda aikoi penthokna leiraga maduda aikoi chauthokjaraga punsi ase hingadabani prakharba mipum khoding maki mathakta isorna hena bor pinabi poisino isorna haijasi wangthoi sing thoiraba sargada laiba aikoi khoding maki paisor ingam ngamba prabhu nakina phamda nacha aikoi changjari nahapu yam thagachari nahaki wahai na aikoi gi thamoi bu thogat piba aduga aikoi gi pukning bu hena nahakna thogat piba gi damakta loina nai paisor ngasi nahaki wahai da takrabagumna lairaba singnasu Prabhu Jesu Christ da aikoi na thajaba nahaki na sa aikoi bu oihanbiba aran ku bampina biba sargalaibaki mi oihanbiba ishor nahaki imungi mi sing oihanbiba gi damakta harauduna chauthokna leiba ngamba punsi adu oihanbiyo ina khunba singnasu ina khunba aduda chauthok laga aikoina aikoi gi leijaba aduda haraujaraga punsi ase hingba natadana ishorna aikoi bu nungsibiba aikoina achumba khanglaga Krista gi damakta aikoi gi leijaba asida chauthokpa natadana Jisu Krista da humble oina nolokna changjaraga aran kubam phanglaga ishor gi macha oiba phangba asida oina haraujaraga penthok jaraga aikoina chauthok jaraga punsi ase
hingba ngamnanaba pangal adusu pinabiyu. Paisor ekoi nahakna nungsibiyu chaithokduna laikhraba thajabasing ekoi gi laifamda thawai hakchang animaki bor pinabiyu. Ekoi gi awatpa isor nahakna khangi. Ason basing nahakna pangal pibiyu. Anayek laibasing isor nahakna phahanbiyu. Loina nay paisor ekoi harau nungaina karisu akiba laitana pungning hanthaba laitana sonthaba laitana thajabada chena lairaga harauna chauthokna ekoi Krista da laiba ngamnanaba nahakna ekoi bu matam khebikta ngangbiyu takpiyu khanghanbiyu. Ekoi gi patna bu tabibagi damakta nahpu thagat sabaga loinana paptagi handokpiba amata ngairaba kanbiba mapu Prabhu Jisu Krista gi mingda haizari. Amen. Thank you. Isona mayambu bor hena pinabibo isinu.